Ngasi ayuk pung Nepal faubada leibak asigi oina apunba COVID-19 active case listing taret henkre haukiba pung kunmarida anoba active case chahum sukna taruk thengnare hairi Ministry of Health and Family Welfare gi data gi matung inna leibak asida COVID-19 ge active case listing taret ka chamakun mathoi leidi hairi ngasi su hanagum laina asina khwaidiki henna sokanba state Kerala na oiri state asida hausi COVID-19 ge active case listing aniga chani kunhudoi leidi haukiba pung kun marida anoba case chama humfutara thengnaki COVID-19 na khwaidiki sokalaba state singge manungda ani subada Gujarat lady state asida punna active case listing amaga chani kunhudoi lady masigi manungda case chama tara maridi haukiba pung kun marige manungda nauna thengnaki list asigi ahum subada West Bengal na apunba active case chatret nifutaret ka loinana lady aduga marisuba amasung mga subada Delhi amasung Maharashtra na mathang sitna lady haukiba pung kun mari asida laina sina maram oiraga leikitaba apunba migi masingna tarukni masigi manungda ahumdi Kerala dagini aduga amana Maharashtra dagini hadi